lom taba aduwaida asiba hakchang adu leramba thengnarakibani mathau taba thabak paikhatlaba matungda rims ki miren sangda thamkhre asibagi maram khangba ngamdri tawbadabu drug chabada overdose chatuna siba oiramgani haina panari kanagumbana masak khangba yawrabadi Imphal Police Station gi OC da paw pibiraknaba khanghalakli natraga phone number 9436026170 da paw phawbiraknaba khanghalakli Covid lachetna maram oraga chahi ani Manipur gi khwadi chawa kumhai ama oiriba sangai festival pangthok udraba matungda Chief Minister Nongthombam Birena Festival of Oneness haiba mengthol pidana Manipur miyamna harauna kumhai asibu yengba laknari tongan state leibak amadi malemgi tongan ba miyoi singna laktuna saru yariba kumhai asibu yengba lakpa miyamna ticket counter da chikna China bangamdana thomjin bagi mami chaun over fangli masi kumhai asigi mai pakpani adubu laibak kiba kumhai asibu yengba lakliba miyamna makhoina charamba Amba achapot maku isingi plastic bottle amadi beer bottle sing hundoktona thamnamba achina kumhai asigi masak thijan hanbagi machak oiri miyam punna phap taminaduna dustbin ningthina sizinaduna kumhai pangthokpham oiriba mafam sing lunana thambagi tangai fadaba leiri Nakalamaromda hatta kangjegumda pangthokliba sangai festival asigi ticket kakpham amadi gari thampham oriba andro parking da miyamna hundoklamba phata hauti World United ki volunteers singna sindokre